ꯍꯧꯔꯒ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯍꯥꯟꯕ DMU Unifest Lisingani Kunithoi DM College of Science ki Central Hall da Manipur ki Chief Minister N Birena Hodokre Ngasi sana konungda ibudau nongsaba amade ibudau pakhangba cheng hongbage thorak pakthokre Poni TV ki Manipuri pau pineng tabiri basingbu BIDYASANA taram nokchari pau sandok nopizari ahanba DM Unifest DM College of Science ki Central Hall da Manipur ki Chief Minister N Birena Hodokre ngasidagi hauduna numit marini chathagadaba festival asida DM University ki makhada leiba college sing DM Science DM Arts DM Commerce GP College amadi LMS Law College ki mahiroi singna mass parts parade amagaloinana Chief Minister bu taram nokhe ngasigi thoram aduda Chief Minister N Biren Education Minister TS Basanta Thagmaiban AC ki MLA KH Joy Kisan Singh Higher and Technical Education ki Commissioner M Hare Krishna amasung DM University ki Vice Chancellor Professor N Raj Mohan Singh na saruyakhi ngasi sana ko nungda pangthokpa ibudau nongsaba amade ibudau pakhangba cheng hongbage thauramda Manipur gi ningthau amadi MP su oiriba laisemba sanajawba saruk yakre ibudau nongsaba pakhangba amadi yumjau lairembina lamdam asida leiriba mipum khudingmakpo santi leina wata padaba amadi amata oibage wakhalon Pinaviba oirasanu haina fongdoke Wakhalon manaba apunba wama kanglaipak ki executive ki mifam ama ngarang wama kanglaipak mayai loisang terada pangthokre wama gi president and naukhomba secretary general paunam thakaba mitaina mayai tangban Lauduna pangthokiba mifam aduda hauzik language department da mitai lol asi classical language channanaba lokhalakliba khongthang asigi matangda wamagi maikaidagi athuba matamda department na committee sembagaloinana mari leinaba singda che chang khudingmak thabidaba taragadi mafam matam yengdana numit amada hekta language department asi thonglon sinnanaba firep laure masida thoklakpa afafatage mahai Language Department ke Director Amadi Mari Lainaba Lainga ki Mio Singna Pogadabani Hairi Loinana Language Department da Hauzik Manipur Laingak na Yaduna Gazeta Fongduna Chanakraba Mitai Mayek Kuntaret Hauzik MA gi 5th semester Yokraba Asibu Iba Paba Mapung Fadi Haizinduna Semdok Sadoknan Bani Haibagi Wafam Kara Tariba Asina Achumba Oiduna Semdok Sadorakpa Tabak Lokalaklabadi Masigi Daita Language Department Amadi Masida Saraulang Thakliba Mioi Singna Pugadabani Hairi Indian Medical Association IMA Manipur State Branch na Sinduna Health and Family Welfare Amadi Publicity and Information ge Minister Dr. Sapam Ranjan Bu Taramna Okpage Amade IMA Southeast Manipur Same Local Branch ama Sangabage Thoram ama Ngarang Lamfel Pata Leiba IMA Holda Pangthokre IMA Manipur State Branch ki State Secretary Dr. James Ilangbam IMA Manipur State Branch ki Vice President Dr. Asangbam Vivekananda IMAgi State Working Committee Member Dr. R.K. Lenin Yauna IMAgi Maru Oiba Mioi Kayana Thoramadubu Sarugyaki Thoramaduga Mari Lainana Dr. Sapam Ranjan na primary level dagi hauduna health ki fibam asi mapangan kangkhat hanba haibasi tangai fade haina fongdoke mahangna makha taraduna health minister oirakba koitringai matamda chahi mari gi matungda tauba central council meeting saruk yaba fangke meeting adu yaurubana health sector da leiriba awad apa kaya adu khangbangam ki haina haike health sector gi budget asi yamdrabada chada nipan gi changda hengat hanba mathau tare amadi medical tourism asi chawkhat hanba matam oire haiba wafam su mahakna fongdokhi bagaloinana IMA Manipur State Branch ta lupa lakh amagi check su khusinakhe
Thauram aduda Ima Manipur State Branch na Dr. S. Ranjanda Memorandum ama pisinki. The importance of having a robust health system where healthcare right at the primary level has to be strengthened. Once healthcare at the primary level strengthened already, I think Pukama in hands of Hizab Lewaris have Pukama Kitan Nabajo Rims Sangakpa, Pukama Kitan Sakajo, Jenims Sangakpa Sigi, do issues Niamzi to Panyamdi, Handagani Hadana, healthcare at the primary level was see I'm going to do the government is over 60. Primary level healthcare is the quicker I Social media da maunaha ama mangkre haina viral chatkraba matung maunaha masamagna mangbanate masana yana chenbani haina sengdorak krabi adubu namduna nupi oibigi ikai khumnaba manghanbani haina chenaba nupa ama haukiba thangja numit Imphal East District Women Police na fare hairi faraba nupa adugi mamingna MD Ajmal chahi kuntra taret apokpagi ming Abdul Kader Shah kawi khabaishoi karong thong dagini hairi Police tagi fangba paugi matung ina maunaha asina Imphal East District Women Police ta hokiba thangja numita wakatlakpadagi Women Police Station na Ajmal gi mathakta rape wrongful consignment amasung kidnapping charge ta FIR ama lokhat pagaloina na mahakpu fakibani amade ngarang District Magistrate Imphal East ta puthoklaba matung numit marini police custody da remand lokthakre hairi paugi marakthana natin babregama Break matungda makataba pau bizari Film Forum Manipur amadi Thauna Manipur anina khutsamnaduna Tarasuba Manifa Award lesingani kunithoi ngarang kakchingge Dramatic Union Auditorium Hall da pangthokre Thauramaduda Manipur University of Culture ge Vice Chancellor Professor P Gunindro Singh na Chief Guest Film Forum Manipur ge Chairman S Mangoljau Singh na Singaloinana Thauna Manipur gi President Yambem Satya Singh amadi Thauna Manipur gi Secretary Y Nilachandra Singh na Presidium Member oina sarugyake Thauramaduda Manipur University of Culture ge Vice Chancellor Professor P Gunindro Singh na wangang laduna Manipur asi apikpa lamdam ama oirabasu Performing Arts ki lamda lauriba Thaudang Singh asi yamna chawbata natana malem gi thakta saktakpa ngambagaloinana fida ama kanle pikraba lamdam asida Manipur dagi thorakliba Rajlila Sankretan Sagol Kangjai thangta na chingba sing asi atay atopa sing State Sing ga yengnarubada achoba thaudang ama lauri masida sunatana Performing Arts ama compose tawbada matam dudagi lairiba samaj adugi mami ama ikoina over fangi haina fondoke Thauramadu makha chatharapa oina jagoi isai amadi awards kaya amasu yentoke award yenthokpa aduda Tarasuba Ladies and gentlemen, presenting Best Actor in Leading Role Male Silhaiba Ningthausam from the film Tarasuba Manifa Award lisingani kunithoi Best Actor Leading Role da Silhaiba Ningthausam na Larai Lathop hairiba film asigi Ladies and gentlemen, presenting Best Actor in Leading Role Male Silhaiba Ningthausam from the film Arvind Soibamna Funky Tarasuba Manifa lisingani kunithoi Jury Award RK Sana Jaubana Funky amadi Tarasuba Manifa lisingani kunithoi Best Ladies and gentlemen, presenting Best Actor in Leading Role Male Silhaiba Ningthausam from the Manipur Mountaineering and Trekking Association MMTA ge Lamdanda Laiba Adventure Tourism Complex ta ngarang uchara kaya thakre
World Environment Day ka Mari Lainana Royal Riders Manipurna Sinduna Tha Ama Chupna Chathagadaba Taranithoi Suba Mahusa Iman Ningsing Thaga Mari Lainana Club Asigi Member Singna Uchara Kaya Thakibani Thauram Asigi Saruk Aba Oina Indian Red Cross Society Imphal West Nasu First Aid Ki Matangda Demonstration Utki All Manipur Catholic Union AMCU, Manipur Catholic Women Organization MCWO, Amadi Manipur Catholic Youth Organization MCYO na ngarang retired IAS Amadi Ukrulge MLA Ramuiba Okpagi Thoramama Kanchipurge Catholic School da Pangthokre Thoramadu da Wangang Loduna Ramuivana Haikibada Mahagna Manipur da Leriba Furum Kuding Make Sandaina Fam Oiba Thong Ama Oiba Pami Haina Fongdok Pagaloinana Mahagna Ukrul AC dagi vote karaga laglabasu Manipur pumbagi oina ahongba puraknanaba thabak thauram kaya paikhatkani haina fongdokhi mahakna makha taraduna MLA hek oiraklaba matung ihan hanba oina mahakna Chief Minister amadi Agriculture Minister unaduna Manipur da leiriba laumi singi damakta thadariba senfam asi engat hananaba afaba infrastructure amadi machine sing pibaga loinana laumi singda piriba senfam sing adu fazana monitor tawduna changchap manana pivinaba su haijaki haina mahakna fungokhi masida sunatana mahakna CMN Viren Singda Manipur ge punsi mahing asi hena chakwat hananaba developed country singi World Bank ADB amasung atay atopa bank amadagi chauraba senfam ama lauthanaba su haiki haina fungdorakli Bharat ki President Ramnath Kovind ngasi ayuk pung aniga makhairom taba aduwaida Caribbean laibak ani Jamaica amadi Saint Vincent and Grenadines ki khongchata Jamaica gi konung oiriba Kingston da thungkhre khongchet asina India ge luchingba singna Caribbean laibak singda chatpa ahanba khongchetni India gi President bu gun salute tawduna taramna okpagi thoram amasu pangthokhi President Ramnath Kovind chaliba tha asige tang 19 fauba Jamaica da leiduna delegation level talk amasu Jamaica gi Governor General Patrick Allenga Fambagaloinana Jamaica gi Prime Minister Andrew Holness amasung atopa dignitary singasu unagani amasung Jamaica gi Parliament mifam dasu wangangani hari Bangkok ta pangthokpa Thomas and Hoover Cup lisingani kunithoi da India ge nupagi badminton team na taramarirak champion oiraba Indonesia bu ahum suino da maithiba piduna ahanba oina Thomas Cup ki title laurakre India ge badminton gi puwari da ahanba oina title asi laurakpada President Ramnath Kovind amadi Prime Minister Narendra Modi na India gi team bu thagatpa fongdokhi loinana Sports Minister Anurag Singh Thakur nasu India ge team na mai paklakpa asida thagatpa fongdokpaga loinana crore amagi cash award oina lauthokre aroibada maroiba pau amukhanna Ahanba DM Unifest lisingani kunithoi DM College of Science ke Central Hall da Manipur ke Chief Minister N Birena hozokre amadi ngasi sana konungda ibudau nongsaba amadi ibudau pakhangba cheng hongbage thoram pakhokre Pony TV ki pungja asigi Manipuri pau matang asida loisinjare